Mithaiyonba kawi. Wari si haudrikanda samlappa magi wari si kamai tawe habadugi matangda hairamge. Wari macha asi Bhagavati Prasad Bajpayina Mithaiyawala haina Hindi da ibadagi Manipuri da ithokpani. Wari macha asida macha kainaba nanglaba nupa amagi thamoi soklaba wari ama liri. Nupa asina Mayolamgi leirak konsang thungna chatuna sanapot basi amasung mithai yoli. Mahakna angang khudingmakpu yamna nungsina machagumna luna tawi. Aduna mahakna yoliba potsing adu angang khudingmakta yamna hongna pi. Karigumbada lemna pibasu yawi. Wari macha asina mama mapa oibasingi thamoida thupna leiriba macha nungsibagi wakal fongdo e. Mithaiyonbagi wari se haurage ko. Leirak khulak kochachatuna nungsiba wahida mahakna lawi angang singi mapukning harauhanba sanapot yonba. Mapung phadaba wahay pareng sida migi thamoy huningai oiba mawongda mahakna sakpa taraga taruba misingna mapukning phathaba ngamlamde. Nungsiraba isay mateksi tabada manak nakpa yumsingda leiba miyoy singi pukning mathum marang haurami. Pikliba macha singbu pamduna mauna hakayana parda haidoktuna magi matung inarami. Matam aduda mahakna phamlaga magi sanapot sing angang singda yenghangani. Angang di sanapot tangawi. Makoyna tanchen-chenduna paisa lauri amasung mantiknay. Apamba ama khallaga hangi masi kayapi. Angang atopa amana sanapot ama thangatuna mamit kuptana yenglaga hangi ay masi pami. Paisa kayano. Sanapot yonba nupa aduna angang singi tanaw-tanaw ba maithong singda munna yengjay. Mapa mamana machagidamak kaitheldagi pot leiraklaga pibada angang singna harauba ubada makoyna thoyna peli. Thamoy ihulsini sanapot yonbana angang singdagi fanglibasi. Rai Vijay Bahadurgi masa singsu nongmadi sanapot puduna yumda halakhi. Makoygi maming imunggi mina Chunu amasung Munu haina kawi. Chununa magi sanapot utlaga hai aigi sagosi fajadra. Munusu magi sanapot ki samu wangna thangatuna pairaga harai. Aigi di samuni kayada fajariba. Angang anina magi sanapot sagol samu konduna imungda kochen-chenduna sanarami. Angang anina sanabadu makoygi mama Rohinina fanakuina yengduna lerami. Mamayda makoybu kausilaga hanglami. Chunu munu sanapot singdu paisa kaya piduna lerakpano. Munu na kungki paisa anida. Sanapot yonbana pirambanine. Machagi wa taraga Rohinina kantharami. Kari pot mayono asuk hongna yonbadi karibu kana rigadage. Angang singda poti piramle wa amadi laibatai. Madu mahaktana khangbatai. Yunggi thabakta mahak mai onsinki amasung makhatana wafam aduda kanthakide. Tha taruki matungdani basi yonba ama lakpagi wana mayolamda laiba mi singi wari na pham oirami. Kanagumba mi amana haiki. Angakpa mini, basi khongbada magi mapa lairoi. Nungsina basi marolda isay saktuna chatli. Basi yoli amada paisa anida. Karibu kana rigadagi. Maze pot yonba kanda yamna hongna yonba haitareko. Nupa amana hanglami, basi khongbadu miyoy mitaw kamdawi, aidi mahakpu amukta su udri. Yamna nauriba minida mahakna suge suramlaba suramlabada chahi kuntra mathoy nithoy adumangai. Masa taba ay ngamaroida. Masa taba-tabay kuchu ngawi machu sangba koyet ama yetli. Hanana sanapot yolambadudi natiko. Mahakpu hanasu sanapot yolambrane. Hoy, adomna hairiba saban chahi matangdugi miyoyni mahaksu. Adudi mahak oiramgadaba mansilakle. Asumna basi yonba nupa adugi maramda wari sanay. Numit khudingi mayolamgi leirak konsangda magi nungsiba khonjal tai
ꯑꯉꯥꯡꯁꯤꯡꯕꯨ ꯍꯔꯥꯎꯍꯟꯕ ꯕꯥꯁꯤ ꯌꯣꯟꯕ꯫ ꯔꯣꯍꯤꯅꯤꯁꯨ ꯕꯥꯁꯤ ꯌꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯦ꯫ ꯃꯍꯥꯛꯅ ꯁꯥꯟꯅꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥꯗꯨ ꯈꯨꯗꯛꯇ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯃꯍꯥꯛꯅ ꯈꯟꯈꯤ, ꯁꯥꯟꯅꯄꯣꯠ ꯌꯣꯟꯕꯗꯨ ꯃꯇꯧ ꯑꯁꯨꯝꯅ ꯏꯁꯩ ꯁꯛꯇꯨꯅ ꯁꯥꯟꯅꯄꯣꯠ ꯌꯣꯟꯈꯤ꯫ ꯃꯄꯨꯔꯣꯏꯕ ꯕꯤꯖꯌꯕꯥꯕꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯕꯥꯁꯤ ꯌꯣꯟꯕ ꯅꯨꯄꯥꯁꯤ ꯑꯃꯨꯛꯇ ꯀꯧꯁꯤꯟꯕꯤꯌꯨ, ꯆꯨꯅꯨ ꯃꯨꯅꯨꯒꯤ ꯂꯩꯕꯤꯍꯧꯒꯦ, ꯃꯍꯥꯛ ꯑꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯇꯕꯁꯨ ꯌꯥꯏ꯫ ꯑꯉꯥꯡ ꯑꯅꯤꯁꯨ ꯁꯥꯟꯅꯕ ꯆꯠꯈꯤ꯫ ꯄꯥꯎ ꯆꯦ ꯄꯥꯔꯝꯕ ꯕꯤꯖꯌꯕꯥꯕꯨ ꯊꯣꯡꯖꯤꯟꯗ ꯊꯣꯔꯛꯇꯨꯅ ꯕꯥꯁꯤ ꯌꯣꯟꯕꯗ ꯍꯪꯂꯛꯏ, ꯃꯔꯨꯞ, ꯅꯪꯒꯤ ꯕꯥꯁꯤꯗꯣ ꯀꯌꯥ ꯀꯌꯥ ꯄꯤꯕꯒꯦ? ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯔꯦ꯫ ꯀꯨꯝꯃꯩꯅꯤ, ꯂꯝꯕꯤꯗ ꯇꯨꯄꯤ ꯇꯥꯍꯧꯕ, ꯁꯥꯟꯅꯕꯨꯡꯗ ꯈꯣꯡꯎꯞ ꯆꯤꯊꯔꯝꯕ ꯑꯃꯁꯨꯡ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯀꯣꯝꯗꯨꯅ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯕ ꯑꯉꯥꯡ ꯀꯌꯥꯅꯤ꯫ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯜꯂꯛꯄꯅ ꯅꯨꯡꯁꯥ ꯅꯤꯡꯁꯥ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯕꯥꯁꯤ ꯌꯣꯟꯕ ꯑꯗꯨꯗ ꯃꯈꯣꯏ ꯌꯣꯝꯁꯤꯜꯂꯔꯦ꯫ ꯐꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯕꯥꯁꯤ ꯂꯩꯒꯅꯤ, ꯑꯩꯗꯤ ꯃꯁꯤ ꯄꯥꯝꯃꯤ, ꯃꯐꯝꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯌꯧ ꯌꯧ ꯉꯥꯡ ꯁꯛꯄꯗꯨ ꯕꯥꯁꯤ ꯌꯣꯟꯕꯅ ꯍꯔꯥꯎꯕꯅ ꯃꯍꯥ ꯑꯣꯏꯔꯦ꯫ ꯑꯉꯥꯡ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨꯛ ꯐꯥꯊꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯂꯣꯏꯅꯃꯛ ꯄꯤꯒꯅꯤ, ꯅꯈꯣꯏ ꯑꯃꯠꯇꯒꯤ ꯅꯈꯨꯠ ꯍꯥꯡꯂꯣꯏ, ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯤ ꯕꯥꯁꯤ 53ꯅꯤ, ꯃꯊꯪ ꯃꯊꯪ ꯄꯤꯒꯦ꯫ ꯕꯥꯕꯨꯖꯤ, ꯀꯔꯤ ꯍꯥꯏꯕꯤꯈꯤꯕ? ꯀꯌꯥ ꯄꯤ ꯍꯥꯏꯕ? ꯄꯤꯕꯕꯨꯗꯤ ꯄꯩꯁꯥ 3-3ꯒꯤ ꯁꯦꯟꯕꯥꯗ ꯄꯤꯖꯕꯅꯤ, ꯑꯗꯨꯕꯨ ꯑꯗꯣꯝꯗ ꯄꯩꯁꯥ 2-2ꯗ ꯄꯤꯖꯒꯅꯤ꯫ ꯃꯥꯒꯤ ꯋꯥꯉꯥꯡ ꯇꯥꯔꯒ ꯕꯤꯖꯌꯕꯥꯕꯨ ꯍꯥꯏꯐꯦꯠ ꯅꯣꯛꯅꯤꯡꯂꯨꯏ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯌꯥꯗ ꯆꯤꯟꯗꯣꯜ ꯂꯩꯇꯣꯜ ꯐꯔꯤꯕ, ꯄꯨꯝꯅꯃꯛꯇ ꯆꯞ ꯃꯥꯟꯅꯅ ꯃꯃꯜ ꯑꯁꯤꯗ ꯄꯤꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯧꯖꯥꯜ ꯎꯠꯄꯁꯨ ꯁꯥꯔꯤ꯫ ꯃꯍꯥꯛꯅ ꯄꯣꯠ ꯌꯣꯟꯕꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯂꯂꯣꯟꯕꯤꯁꯤꯡꯁꯤ ꯃꯤꯅꯝꯕ ꯉꯥꯡꯕꯒꯤ ꯍꯩꯅꯕꯤ ꯑꯃꯗꯤ ꯂꯩꯔꯤꯌꯦ꯫ ꯕꯥꯁꯤ ꯌꯣꯟꯕꯗꯨ ꯁꯨꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯄꯣꯠꯀꯤ ꯑꯁꯦꯡꯕ ꯃꯃꯜꯗꯤ ꯑꯗꯣꯝꯅ ꯀꯔꯤ ꯈꯪꯒꯅꯤ? ꯑꯔꯩꯕꯁꯤꯡꯅ ꯈꯜꯂꯤ, ꯑꯌꯣꯟꯕꯁꯤꯡꯅ ꯄꯩꯁꯥ ꯀꯣꯠꯄ ꯃꯈꯩ ꯂꯧꯍꯧꯔꯦ꯫ ꯑꯆꯨꯝꯕ ꯍꯥꯏꯖꯕ ꯇꯥꯔꯕꯗꯤ ꯕꯥꯕꯨꯖꯤ, ꯑꯁꯦꯡꯕ ꯃꯃꯜꯁꯨ ꯄꯩꯁꯥ 2ꯅꯤ꯫ ꯄꯣꯠꯁꯤꯡꯁꯤ ꯄꯩꯁꯥ 2ꯗ ꯃꯐꯝ ꯀꯩꯗꯁꯨ ꯐꯪꯂꯣꯏ꯫ ꯑꯩꯅ ꯕꯥꯁꯤ 1,000 ꯁꯥꯖꯩ, ꯑꯗꯨꯅꯕꯨ ꯃꯃꯜ ꯑꯁꯤꯗ ꯌꯣꯟꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯖꯌꯕꯥꯕꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯩ ꯃꯇꯝ ꯂꯩꯇꯦ, 2ꯈꯛ ꯊꯨꯅ ꯄꯤꯔꯛꯎ꯫ ꯕꯥꯁꯤ 2ꯗꯨ ꯄꯨꯔꯗꯨꯅ ꯕꯤꯖꯌꯕꯥꯕꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯕꯥꯁꯤ ꯌꯣꯟꯕ ꯅꯨꯄꯥꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯆꯣꯟꯊꯅ ꯑꯉꯥꯡꯁꯤꯡꯗ ꯄꯣꯠ ꯌꯣꯟꯗꯨꯅ ꯂꯩ꯫ ꯃꯆꯨ ꯀꯌꯥꯒꯤ ꯕꯥꯁꯤꯅꯤ, ꯑꯉꯥꯡꯁꯤꯡꯅ ꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯄꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯇꯧꯏ, ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯎꯁꯤꯟꯕꯤ꯫ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯉꯥꯡꯁꯛꯏ, ꯏꯕꯨꯡꯉꯣ ꯃꯆꯥ, ꯅꯪ ꯃꯁꯤ ꯂꯧ, ꯁꯅꯥꯃꯇꯨꯝ, ꯅꯪꯒꯤꯗꯤ ꯀꯣꯝꯂꯥ ꯃꯆꯨꯁꯤꯅ ꯐꯒꯅꯤ, ꯄꯩꯁꯥ ꯌꯥꯎꯗꯦ ꯍꯥꯏꯕ? ꯅꯃꯥꯗꯒꯤ ꯂꯧꯔꯨꯆꯣ, ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯕꯥꯕꯨ ꯃꯆꯥ, ꯄꯩꯁꯥ ꯄꯨꯔꯛꯂꯕ꯭ꯔꯥ? ꯁꯦ ꯂꯧꯔꯣ, ꯅꯈꯣꯏ ꯕꯥꯁꯤ ꯐꯪꯗꯕ ꯀꯅꯥꯁꯨ ꯌꯥꯎꯗ꯭ꯔꯦꯀꯣ? ꯏꯍꯦ, ꯅꯪꯗꯤ ꯅꯃꯥꯒꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ? ꯐꯔꯦ, ꯁꯤ ꯂꯧꯖꯔꯣꯁꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡꯗꯒꯤ ꯕꯤꯗꯥꯏ ꯂꯧꯗꯨꯅ ꯕꯥꯁꯤ ꯌꯣꯟꯕ ꯅꯨꯄꯥꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯈꯤ꯫ ꯃꯍꯥꯛ ꯍꯥꯟꯅꯒꯨꯝ ꯕꯥꯁꯤ ꯈꯣꯡꯂꯗꯨꯅ ꯆꯠꯈꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯁꯤꯗꯤ ꯔꯣꯍꯤꯅꯤꯅ ꯃꯌꯨꯝꯗ ꯐꯝꯅ ꯐꯝꯅ ꯕꯥꯁꯤ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯉꯥꯡꯕ ꯋꯥ ꯄꯨꯝꯅꯃꯛ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯈꯟꯊꯍꯧꯏ, ꯃꯍꯥꯛ ꯑꯐꯕ ꯃꯤ ꯃꯥꯜꯂꯤ, ꯄꯣꯠꯅ ꯀꯌꯥ ꯍꯣꯡꯅ ꯌꯣꯜꯂꯤꯕ, ꯃꯍꯥꯛꯅ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯏ, ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯄꯣꯠ ꯌꯣꯜꯂꯤꯕꯅꯤ, ꯍꯤꯡꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕ ꯇꯥꯏ꯫ ꯃꯇꯝ ꯈꯔ ꯇꯥꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯛꯄ ꯂꯩꯔꯛ ꯑꯃꯗꯒꯤ ꯕꯥꯁꯤ ꯌꯣꯟꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯔꯣꯍꯤꯅꯤꯅ ꯑꯃꯨꯛ ꯇꯥꯕ ꯐꯪꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡꯕꯨ ꯍꯔꯥꯎꯍꯟꯕ ꯕꯥꯁꯤ ꯌꯣꯟꯕ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯒ ꯔꯣꯍꯤꯅꯤꯅ ꯃꯆꯤꯟ ꯊꯣꯛꯅ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯔꯣꯍꯤꯅꯤꯅ ꯕꯥꯁꯤ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯉꯥꯡꯁꯤꯡꯒ ꯊꯋꯥꯏ ꯌꯥꯎꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯕꯥꯁꯤ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯥꯛꯈꯤꯗꯦ꯫ ꯔꯣꯍꯤꯅꯤꯒꯤ ꯃꯄꯨꯛꯅꯤꯡꯗ ꯃꯥꯒꯤ ꯅꯤꯡꯁꯤꯡꯃꯃꯤꯁꯨ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯊꯥ 9 ꯆꯦꯛꯃꯣꯛ ꯂꯥꯎꯗꯅ ꯂꯩꯔꯨꯔꯒ ꯃꯤꯊꯥꯏꯌꯣꯟꯕ ꯑꯃꯃꯨꯛ ꯐꯨꯡ ꯐꯥꯎꯔꯛꯈꯤ꯫
ꯅꯤꯡꯊꯝꯊꯥꯅꯤ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯔꯣꯍꯤꯅꯤ ꯌꯨꯝꯊꯛ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯅꯨꯡꯁꯥꯗ ꯃꯁꯝ ꯀꯪꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝꯁꯤꯗ ꯃꯈꯥꯗ ꯂꯩꯔꯛꯇ ꯂꯥꯎꯕ ꯃꯍꯥꯛꯅ ꯇꯥꯏ꯫ ꯑꯉꯥꯡꯁꯤꯡꯕꯨ ꯍꯔꯥꯎꯍꯟꯕ ꯃꯤꯊꯥꯏꯌꯣꯟꯕ꯫ ꯃꯤꯊꯥꯏꯌꯣꯟꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯃꯉꯣꯟꯗ ꯅꯧꯅ ꯊꯣꯛꯇꯦ꯫ ꯈꯨꯗꯛꯇ ꯔꯣꯍꯤꯅꯤꯅ ꯃꯈꯥꯗ ꯀꯨꯝꯊꯔꯦ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯌꯨꯝꯗ ꯂꯩꯇꯕ ꯇꯥꯂꯛꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯅꯦꯝꯕꯣꯛꯇꯤ ꯂꯩ꯫ ꯔꯣꯍꯤꯅꯤꯅ ꯃꯅꯦꯝꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏ, "ꯑꯕꯣꯛꯕꯦꯝꯃ, ꯆꯨꯅꯨ ꯃꯨꯅꯨꯒꯤ ꯃꯤꯊꯥꯏ ꯂꯩꯕꯤꯍꯧꯒꯦ꯫ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯀꯧꯁꯤꯟꯕꯤꯔꯨꯕ ꯌꯥꯒꯗ꯭ꯔꯥ? ꯑꯩ ꯈꯖꯤꯛꯇꯪ ꯍꯟꯗꯣꯛꯂꯒ ꯐꯤꯖꯪ ꯃꯔꯨꯝꯗ ꯂꯩꯖꯒꯦ꯫" ꯃꯅꯦꯝꯕꯣꯛꯅ ꯍꯧꯒꯠꯇꯨꯅ ꯀꯥꯔꯣꯝꯗ ꯆꯪꯈ꯭ꯔꯒ ꯀꯧꯔꯛꯂꯝꯃꯤ, "ꯃꯤꯊꯥꯏꯌꯣꯟꯕ, ꯁꯤꯗ ꯆꯪꯂꯛꯎ꯫" ꯃꯤꯊꯥꯏꯌꯣꯟꯕ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯃꯤꯊꯥꯏ ꯀꯌꯥ ꯄꯤꯌꯨ ꯍꯥꯏꯕꯅꯣ?" "ꯃꯤꯊꯥꯏ ꯀꯌꯥ ꯃꯔꯨꯝ ꯄꯨꯖꯔꯛꯏ, ꯃꯆꯨ ꯃꯆꯨꯒꯤ, ꯑꯉꯥꯡꯕ, ꯑꯁꯪꯕ, ꯅꯥꯄꯨ, ꯃꯪꯒ꯭ꯔꯥ ꯃꯆꯨꯒꯤ꯫ ꯁꯤꯟꯇꯛ ꯇꯧꯕꯁꯨ ꯌꯥꯎꯔꯤ, ꯑꯍꯥꯎꯕ ꯉꯥꯛꯇꯅꯤ, ꯆꯤꯟꯗ ꯎꯝꯕꯗ ꯄꯥꯛ ꯇꯨꯝꯂꯣꯏ, ꯑꯉꯥꯡꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯩ, ꯂꯣꯛ ꯆꯦꯟꯕꯁꯨ ꯐꯍꯜꯂꯤ, ꯄꯩꯁꯥ ꯑꯃꯒꯤ 13 ꯇꯧꯖꯒꯦ꯫" ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, 13ꯇꯤ ꯌꯥꯝꯃꯟꯗꯦꯗꯅ ꯅꯪꯁꯨ, 15 ꯇꯧꯔꯣꯁꯦ꯫ ꯃꯤꯊꯥꯏꯌꯣꯟꯕ, "ꯅꯠꯇꯦ ꯏꯃꯥ, ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯧꯕ ꯉꯝꯗꯦ, ꯌꯥꯝꯅ ꯄꯤꯔꯕꯅꯤ, ꯁꯤꯗꯒꯤ ꯍꯦꯟꯕꯁꯨ ꯉꯝꯖꯔꯣꯏ꯫" ꯔꯣꯍꯤꯅꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯔꯛ ꯊꯠꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯑꯕꯣꯛ, ꯌꯥꯝꯅ ꯍꯣꯡꯅ ꯄꯤꯔꯕꯅꯤ, ꯄꯩꯁꯥ 4ꯒꯤ ꯂꯩꯕꯤꯍꯧꯔꯣ, ꯄꯩꯁꯥ ꯁꯤꯗ ꯂꯩꯔꯦ꯫" ꯃꯤꯊꯥꯏꯌꯣꯟꯕꯅ ꯃꯤꯊꯥꯏ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯝꯃꯤ꯫ 4ꯒꯤ ꯄꯤꯌꯨꯁꯦ, ꯐꯔꯦ, 15 ꯅꯠꯇ꯭ꯔꯕꯁꯨ 20ꯗꯤ ꯇꯧꯕ ꯌꯥꯏꯗꯅ ꯅꯪꯁꯨ꯫ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯅꯈꯣꯏꯒꯤ ꯃꯃꯜ ꯇꯤꯛꯅꯕ ꯀꯥꯗꯨ ꯀꯌꯥ ꯍꯩꯖꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯅꯨꯕꯤꯗꯨ ꯈꯨꯏꯔꯕ ꯃꯆꯤꯟꯕꯥꯟꯗꯨ ꯀꯥꯊꯣꯛꯂꯒ ꯈꯖꯤꯛꯇꯪ ꯃꯣꯃꯣꯟ ꯇꯧꯖꯩ꯫ ꯔꯣꯍꯤꯅꯤꯅ ꯃꯕꯣꯛꯇ ꯍꯥꯏ, "ꯑꯕꯣꯛ, ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯍꯪꯕꯤꯌꯨ, ꯃꯍꯥꯛ ꯃꯌꯣꯜꯂꯝ ꯑꯁꯤꯗ ꯍꯥꯟꯅ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯕ꯭ꯔꯥ? ꯃꯍꯥꯛ ꯁꯤꯗ ꯂꯩꯕ ꯃꯤꯁꯛꯇꯤ ꯅꯠꯇꯦ꯫" ꯍꯅꯨꯕꯤ ꯑꯗꯨꯅ ꯋꯥꯁꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯤꯊꯥꯏꯌꯣꯟꯕꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯅ ꯍꯥꯜꯂꯤ, "ꯑꯍꯥꯟꯕ ꯅꯠꯇꯦ, ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯂꯥꯛꯈ꯭ꯔꯦ꯫" ꯔꯣꯍꯤꯅꯤꯅ ꯐꯤꯖꯪ ꯃꯔꯨꯝꯗꯒꯤ ꯍꯪꯂꯛꯏ, "ꯍꯥꯟꯅꯁꯨ ꯃꯤꯊꯥꯏ ꯑꯗꯨꯝ ꯌꯣꯜꯂꯝꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯑꯇꯩ ꯀꯔꯤ ꯄꯣꯠ ꯌꯣꯜꯂꯝꯕꯒꯦ?" ꯍꯔꯥꯎꯕꯣꯏ ꯉꯛꯄꯣꯏ ꯆꯤꯡꯅꯕꯣꯏ ꯇꯧꯅ ꯃꯤꯊꯥꯏꯌꯣꯟꯕꯅ ꯈꯨꯝꯃꯤ, "ꯁꯤꯒꯤ ꯃꯃꯥꯡꯗ ꯕꯥꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯝꯃꯤ, ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯁꯥꯅꯄꯣꯠ꯫" ꯔꯣꯍꯤꯅꯤꯅ ꯈꯜꯂꯤꯕꯗꯨ ꯆꯨꯝꯂꯦ꯫ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯤꯡꯕꯅ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯐꯥꯊꯕ ꯉꯝꯂꯝꯗꯦ꯫ ꯍꯪꯂꯛꯏ, "ꯅꯪꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯀꯔꯤꯕꯨ ꯐꯪꯕꯒꯦ?" ꯃꯍꯥꯛꯅ ꯈꯨꯝꯂꯛꯏ, "ꯀꯔꯤ ꯊꯣꯏꯅ ꯐꯪꯉꯨꯕ ꯂꯩꯇꯦ, ꯆꯥꯕ ꯃꯈꯩꯗꯤ ꯀꯣꯟꯅꯩ꯫ ꯑꯗꯨꯕꯨ ꯁꯤꯟꯐꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯏꯪꯅ ꯂꯩꯕ ꯑꯃꯁꯨꯡ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯉꯝꯖꯩ꯫ ꯀꯔꯤꯒꯨꯝꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯔꯛꯏ꯫ ꯃꯁꯤꯅꯤ ꯑꯩꯅ ꯄꯥꯝꯖꯕꯁꯨ꯫ ꯀꯔꯝꯅ ꯃꯗꯨ ꯌꯥꯝꯅ ꯇꯥꯅꯤꯡꯏ"꯫ ꯍꯥꯏꯗꯤ ꯃꯥꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯈꯣꯠꯂꯤꯒ ꯍꯥꯏꯕꯗꯣ, ꯑꯗꯨꯗ ꯀꯩꯅꯣꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯁꯨ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯤꯅꯣꯗꯣ ꯈꯪꯅꯤꯡꯕ ꯄꯣꯛꯂꯛꯑꯦꯕꯀꯣ꯫ "ꯍꯧꯖꯤꯛꯄꯨ ꯍꯧꯈ꯭ꯔꯕ ꯀꯥꯟꯅꯗ꯭ꯔꯕ ꯋꯥꯁꯤꯡꯗꯨ ꯍꯥꯏꯔꯨꯔꯒ ꯀꯩꯗꯧꯅꯒꯅꯤ? ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯑꯗꯣꯝꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯩ ꯇꯥꯅꯤꯡꯕꯅ ꯉꯥꯏꯉꯝꯗ꯭ꯔꯦ, ꯀꯔꯝꯅ ꯄꯨꯛꯅꯤꯡꯒꯤ ꯑꯏꯪꯕ ꯐꯪꯂꯤꯕ? ꯑꯩꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯌꯣꯜꯂꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯆꯠꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯅꯤ", ꯆꯤꯡꯂꯦꯝꯅ ꯃꯤꯊꯥꯏꯌꯣꯟꯕꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯥ ꯑꯃꯁꯨ ꯇꯥꯔꯛꯈꯤ, "ꯌꯨꯝ ꯀꯩ, ꯒꯥꯔꯤ, ꯏꯀꯥꯏ ꯈꯨꯝꯅꯕ, ꯁꯤꯟꯐꯝ, ꯃꯤꯅꯥꯏ ꯃꯤꯁꯟ ꯂꯣꯏꯅ ꯂꯩꯔꯝꯃꯤ, ꯀꯔꯤꯁꯨ ꯋꯥꯠꯂꯝꯗꯦ꯫ ꯅꯨꯡꯉꯥꯏꯔꯕ ꯇꯥꯏꯕꯪ ꯑꯃꯗ ꯑꯩ ꯍꯤꯡꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯖꯔꯝꯃꯤ, ꯃꯈꯣꯏꯒꯤ ꯃꯁꯛ ꯃꯇꯧ ꯍꯦꯟꯗꯣꯛꯅ ꯐꯖꯩ꯫ ꯃꯈꯣꯏꯕꯨ ꯌꯦꯡꯂꯒ ꯑꯩ ꯄꯦꯟꯊꯣꯛꯄ ꯉꯝꯂꯝꯃꯤ꯫ ꯃꯃꯤꯠꯇ ꯃꯆꯥꯒꯤ ꯀꯨꯝꯍꯩ ꯎꯕ ꯐꯪꯗꯕ ꯃꯤ ꯀꯌꯥ ꯑꯩ ꯊꯦꯡꯅꯔꯦ꯫ ꯑꯉꯥꯡꯁꯤꯡꯗꯨ ꯐꯖꯕꯗ ꯁꯅꯥꯒꯤ ꯁꯥꯅꯄꯣꯠꯇꯨ ꯃꯉꯥꯏ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯖꯕꯅ ꯌꯨꯝꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯥꯞꯂꯝꯃꯤ꯫ ꯑꯉꯛꯄꯅꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠ, ꯅꯣꯡꯗꯝꯕꯒꯤ ꯀꯨꯝꯃꯩ꯫ ꯍꯧꯖꯤꯛ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯊꯋꯥꯏ ꯊꯥꯕꯁꯨ ꯊꯥꯉꯝꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯑꯁꯤꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯔ ꯀꯗꯥꯏꯗꯅꯣꯃ ꯍꯦꯛꯇ ꯂꯩꯖꯔꯝꯒꯅꯤ꯫ ꯃꯐꯝ ꯑꯃꯗꯗꯤ ꯁꯣꯏꯗꯅ ꯄꯣꯛꯂꯝꯒꯅꯤ, ꯑꯩ ꯆꯞ ꯌꯨꯡꯅ ꯊꯥꯖꯩ꯫ ꯑꯁꯨꯝꯅ ꯂꯦꯟꯕ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕꯗ ꯏꯆꯥꯁꯤꯡꯒꯤ ꯃꯁꯛꯇꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯌꯥꯝ ꯃꯔꯛꯇ ꯆꯣꯡ-ꯐꯟꯗꯨꯅ ꯁꯥꯟꯅꯔꯤꯕꯣꯏ ꯍꯦꯛ ꯅꯤꯡꯏ꯫ ꯃꯁꯤꯅꯤ ꯑꯩꯅ ꯐꯪꯖꯔꯤꯕ, ꯑꯩꯅ ꯄꯥꯝꯖꯔꯤꯕ꯫ ꯔꯣꯍꯤꯅꯤꯅ ꯎꯔꯦ ꯃꯤꯊꯥꯏꯌꯣꯟꯕꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯤꯗꯅ ꯊꯨꯝꯍꯠꯂꯝꯂꯦ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯆꯨꯅꯨꯒ ꯃꯨꯅꯨꯒꯁꯨ ꯊꯨꯡꯂꯔꯦ꯫ ꯔꯣꯍꯤꯅꯤꯗ ꯀꯣꯟꯁꯤꯜꯂꯒ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯃꯤꯊꯥꯏ,
ꯑꯩꯉꯣꯟꯗꯒꯤ ꯂꯧ ꯈꯨꯗꯛ ꯑꯗꯨꯗ ꯃꯤꯊꯥꯏ ꯌꯣꯟꯕꯗꯨꯅ ꯃꯤꯊꯥꯏ ꯃꯌꯣꯝ ꯑꯅꯤꯈꯛ ꯄꯨꯊꯣꯛꯇꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯄꯤ꯫ ꯔꯣꯍꯤꯅꯤꯅ ꯃꯅꯨꯡꯗꯒꯤ ꯄꯩꯁꯥ ꯂꯪꯊꯣꯔꯛꯏ꯫ ꯃꯤꯊꯥꯏ ꯌꯣꯟꯕꯅ ꯎꯄꯨ ꯑꯗꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯂꯒ ꯍꯥꯏꯔꯛꯏ, "ꯍꯟꯗꯛꯇꯤ ꯑꯩ ꯄꯩꯁꯥꯁꯤ ꯂꯧꯖꯔꯔꯣꯏ꯫" ꯃꯕꯦꯟꯗꯧꯅ ꯍꯥꯏꯍꯧꯏ, "ꯉꯥꯏꯈꯣ, ꯄꯩꯁꯥꯁꯤ ꯄꯨꯈꯣ꯫" ꯄꯩꯁꯥ ꯄꯨꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯋꯥꯔꯤ ꯂꯣꯏꯔꯦ ꯁꯤꯗ꯫